Good evening, ma'am. Masi cleansing gi ritual ama tause manifestation gi aikoina pamjariba haitare noina no kateki haitare ko depression da laiba natragana no contact da laiba mi singi manifestation tahoro yeeba rules da munna yengo aduga sigi mapa sidaida isagi haitare ming nangina ming iro bhapna ka mayai sidaida aigi nasagi ming iro visualization tawraga ngahantang wakhal pungning hongdana aigi oinadi kano oina thamgena khanbane potse aigi membership party gi oina do aigi membership hojik hangdribanina ai pulagi oina tawrakpane ayamba aigi membership party gi oina ritual adi cleansing healing khodimak aigi membership party gi sum tawrakani ngasigi oina sidaida mayamgi pulaki oina tawba sidaida focus thambiraga aigi pukningda wakhanda haitare nangagi magagi marakta ikhang khangudana karigumba amata hairamdana pau faunadaba oigera natragana nungainadaba laiba khudimakto ngasi haiba numitagi ibanigi mfamdagi koksaragi haidana wakanda pukningda fajana focus piro nidugi masak kayka ningsingo ko magi nabani loinakiba matamgi karigi ko inhale deeply sorsangna singjalo exhale nabani gi marakta haiba tare lairamba blockage khudimmak tawriba masi tawriba ritual sidagi haitare nabani gi marakta kharamba barrier haitare wall khudimakse tapna tapna nabani gi mafamdagi haitare loinamak lौथोखरे मथंग मथंग असुम कायथखरे हाइदना पुंगनिंगदा वाखंदा खलओ mahaki pukningda wakhanda lairamba nangi oiba amotpa khudimmak magi mafamdagi asum nungaitaba wakhallot nangi khalhaningdaba mangonda lairiba khudimmakto magi mafamdagi tapna tapna khudimmak loina makokre haidana feel tawao ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯐꯝꯗ ꯄꯥꯎ ꯐꯥꯎꯔꯛꯑꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯣ
ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ thank you. ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ. ꯅꯨꯡꯇꯤꯒꯤ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯁꯤꯒꯤ ꯔꯤꯆꯨꯋꯦꯜꯁꯤ ꯌꯦꯡꯉꯒ wish fulfill ꯅꯪꯅ ꯅꯤꯡꯉꯤꯕꯗꯣ ꯉꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯔꯨꯕꯁꯤꯗꯩꯗ ꯐꯖꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯣꯀꯁ ꯄꯤꯔꯒ ꯀꯩꯅꯣ ꯇꯧꯕ ꯃꯤꯉꯩꯗꯣ ꯃꯥꯅ ꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯊꯨꯡꯉꯛꯀꯅꯤ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦꯀꯣ. ꯑꯗꯣ ꯈꯔ ꯑꯃꯗꯤ ꯃꯇꯝ ꯈꯤꯇꯪ ꯂꯩꯈꯤꯅꯤ ꯍꯥꯏ. ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯑꯒꯦꯕꯀꯣ. ꯈꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯅꯠꯇ꯭ꯔꯒꯅ ꯅꯦꯒꯦꯇꯤꯞ ꯃꯣꯏꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯉꯣꯟꯗ ꯂꯩꯔꯤꯕ ꯅꯦꯒꯦꯇꯤꯞꯁꯤꯡꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯂꯩꯈꯤꯒꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤ. ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯀꯩꯅꯣ ꯈꯨꯗꯤꯡꯃꯛꯁꯦ ꯀ꯭ꯂꯦꯝ ꯇꯧꯁꯜꯂꯣ ꯏꯁꯥꯅ. ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯍꯥꯏꯕꯁꯦ ꯌꯨꯅꯤꯚꯔꯁꯀꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯅ ꯈꯟꯕꯤꯔꯣ ꯀꯣ. ꯀꯥꯟꯅꯗꯕꯗ ꯑꯇꯣꯞꯄꯗ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯕꯤꯒꯅꯨ ꯀꯣ. ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯥꯛꯑꯦꯗꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯅꯦ ꯌꯥꯝ ꯊꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯃꯗꯤ ꯎꯕ ꯐꯪꯉꯦ. ꯑꯦꯟꯖꯦꯜ ꯒꯥꯏꯗꯦꯟꯁꯇ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯦꯟꯖꯦꯜ ꯒꯥꯏꯗꯦꯟꯁꯇ ꯀꯔꯤ ꯂꯩꯕꯒꯦ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯄꯥꯎ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯕꯒꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ. ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯊꯧꯗꯣꯛ ꯑꯃ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯤ ꯍꯥꯏꯌꯦꯕ. ꯑꯦꯟꯖꯦꯜ ꯒꯥꯏꯗꯦꯟꯁꯇ ꯔꯣꯃꯥꯟꯇꯤꯛ ꯐꯤꯂꯤꯡ ꯔꯣꯃꯥꯟꯁ ꯐꯤꯂꯤꯡ ꯂꯩꯔꯤ ꯍꯥꯏꯔꯦ. ꯑꯗꯣ ꯃꯦꯛ ꯏꯐꯔꯠ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯈꯔꯗꯤ. ꯔꯤꯀꯟꯁꯦꯂꯦꯁꯟ ꯂꯥꯛꯑꯦ. ꯂꯥꯛꯏꯕ ꯏꯅꯔꯖꯤꯁꯦ ꯀ꯭ꯂꯦꯝ ꯇꯧꯔꯣ. ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ, ꯊꯦꯡꯛ ꯌꯨ ꯑꯦꯟꯖꯦꯜ, ꯄꯤꯅꯕꯤꯔꯤꯕ ꯄꯥꯎꯇꯥꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯊꯨꯅ ꯐꯪꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ. ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯥꯏꯗꯤ ꯏꯁꯨꯁꯦ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯨ ꯍꯥꯏꯕꯅꯦꯕꯀꯣ. ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯨꯅꯤꯚꯔꯁꯅ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯇꯥꯏꯃꯤꯡ ꯑꯃ ꯂꯥꯛꯀꯅꯤ. ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗꯩꯗ ꯅꯪꯒꯤ ꯁꯣꯏꯗꯅꯀꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ. ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯟ ꯀꯦꯔꯤꯌꯔ ꯏꯁꯨ ꯈꯤꯇꯪ ꯂꯩꯔꯤ. ꯑꯗꯒꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯐꯦꯃꯤꯂꯤꯒꯤ ꯏꯁꯨ ꯈꯔ ꯂꯩꯔꯤ. ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯌꯦꯕ. ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ. ꯒꯨꯗ ꯅꯥꯏꯠ. ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯁꯤ. ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ. ꯉꯁꯤꯒꯤ ꯂꯥꯛꯏꯕ ꯏꯅꯔꯖꯤ ꯈꯨꯗꯤꯡꯃꯛ ꯀ꯭ꯂꯦꯝ ꯇꯧꯁꯜꯂꯣ.